ꯕꯨꯁꯟꯒ ꯂꯇꯥ ꯁꯅꯥꯀꯅ ꯊꯣꯛꯂꯛꯇꯨꯅ ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯇꯧꯔꯕꯗꯣ ꯃꯍꯤꯔꯦꯜꯁꯨ ꯒꯥꯔꯤ ꯊꯧꯖꯜꯂꯛꯄꯅꯤ꯫ ꯃꯍꯤꯔꯦꯜꯅꯁꯨ ꯃꯈꯣꯏꯒꯤ ꯒꯥꯔꯤꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ, ꯑꯗꯨꯒ ꯕꯨꯁꯟꯅꯁꯨ ꯃꯍꯤꯔꯦꯜꯒꯤ ꯒꯥꯔꯤꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯒꯥꯔꯤ ꯑꯅꯤꯗꯣ ꯑꯃꯅ ꯊꯧꯗꯣꯛꯈ꯭ꯔꯦ, ꯑꯗꯨꯒ ꯑꯃꯅ ꯊꯧꯖꯤꯟꯈ꯭ꯔꯦ꯫ ꯕꯤꯃꯣꯂꯥ, ꯆꯥꯎꯕ ꯑꯃꯗꯤ ꯍꯤꯌꯥꯏꯅꯨꯗꯣ ꯄꯨꯂꯞ ꯑꯗꯨꯝ ꯃꯥꯡꯒꯣꯜꯗꯨꯗ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯃꯍꯤꯔꯦꯜꯅ ꯒꯥꯔꯤ ꯊꯧꯖꯜꯂꯛꯄꯗꯨꯗ ꯑꯍꯨꯝꯃꯛꯇꯣ ꯄꯨꯂꯞ ꯌꯦꯡꯂꯛꯏ꯫ ꯃꯍꯤꯔꯦꯜꯅ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯍꯪꯂꯛꯏ, "ꯄꯥꯕꯨꯡ, ꯃꯝꯂꯀꯥꯟꯁꯤꯗ ꯀꯅꯥꯅꯣ ꯂꯥꯛꯑꯝꯃꯤꯁꯤꯕꯣ?" ꯆꯥꯎꯕꯅ ꯏꯍꯩ ꯍꯩꯅꯤꯡꯗꯅ ꯈꯨꯝꯂꯛꯏ, "ꯏꯕꯦꯝꯃꯒꯤ ꯃꯃꯥꯟꯅꯕꯤꯒꯤ ꯃꯃꯥ ꯃꯄꯥꯅꯤ ꯍꯥꯏ ꯏꯕꯨꯡꯉꯣ." ꯕꯤꯃꯣꯂꯥꯗꯤ ꯅꯨꯄꯤꯒ ꯑꯣꯏꯔꯦ, ꯈꯨꯡꯒꯪꯒꯤ ꯑꯍꯜꯒ ꯑꯣꯏꯔꯦ, ꯊꯣꯛ ꯍꯦꯛꯇ ꯍꯥꯏꯔꯛꯏ, "ꯀꯔꯤꯅꯣ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯇꯥꯗꯦ꯫ ꯍꯣꯏ, ꯃꯈꯣꯏꯒꯤ ꯑꯉꯥꯡꯗꯨꯕꯨꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏ, ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ, ꯑꯗꯨꯕꯨ ꯏꯆꯥꯒꯤ ꯃꯈꯨꯠꯀ ꯍꯦꯛꯇ ꯄꯥꯏꯁꯤꯟꯗꯅ ꯊꯝꯕꯗꯨꯗꯤ..." ꯃꯥꯒꯤ ꯂꯣꯏꯅꯕꯤꯒꯤ ꯋꯥꯗꯨ ꯆꯨꯝꯃꯤ ꯂꯥꯜꯂꯤ ꯍꯥꯏꯕꯒꯤ ꯋꯥꯗꯤ ꯅꯠꯇꯕꯤꯗ ꯆꯥꯎꯕꯅ ꯁꯝꯖꯤꯜꯂꯛꯏ, "ꯏꯆꯦ, ꯑꯗꯨꯕꯨꯗꯤ ꯃꯃꯥ ꯁꯨꯝ ꯃꯆꯥ ꯀꯥꯏꯅꯕ ꯍꯥꯏꯔꯤꯕꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯗꯅ, ꯑꯗꯨꯒꯤ ꯇꯧꯖꯔꯤ ꯑꯣꯏꯔꯤꯅꯤꯁꯦ." ꯃꯍꯤꯔꯦꯜꯗꯣ ꯒ꯭ꯌꯥꯟ ꯈꯔꯗꯤ ꯇꯥꯔꯦ꯫ ꯃꯍꯥꯛ ꯍꯤꯌꯥꯏꯅꯨꯗ ꯌꯦꯡꯂꯛꯏ꯫ ꯍꯤꯌꯥꯏꯅꯨꯅ ꯌꯦꯡꯂꯛꯂꯤꯕ ꯃꯑꯣꯡꯗꯨ ꯎꯕꯗ ꯂꯥꯛꯑꯝꯃꯤꯕꯗꯨ ꯂꯤꯛꯂꯥꯏꯒꯤ ꯑꯍꯜ ꯂꯃꯟꯗꯨꯅꯤ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯂꯦ꯫ ꯆꯥꯎꯕꯅ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ, "ꯌꯥꯔꯦꯁꯦ ꯌꯥꯔꯦꯁꯦ, ꯁꯤꯒꯤ ꯋꯥꯔꯤꯁꯦ ꯇꯣꯛꯂꯁꯤ꯫ ꯏꯕꯨꯡꯉꯣ, ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯪꯂꯁꯤ꯫ ꯃꯃꯥ, ꯒꯦꯠꯁꯦ ꯍꯥꯏꯐꯦꯠꯇ ꯂꯣꯠꯁꯤꯜꯂꯝꯒꯦꯔꯣ?" "ꯍꯣꯏ ꯍꯣꯏ, ꯂꯣꯟꯁꯤꯟꯖꯔꯝꯒꯦ꯫ ꯑꯩꯈꯣꯏꯒꯤ ꯒꯦꯠꯁꯤ ꯂꯣꯟꯗꯅꯒ ꯊꯝꯕ ꯌꯥꯕ ꯅꯠꯇꯦ, ꯑꯗꯨꯅꯅꯦ ꯑꯩꯅ ꯑꯇꯩꯗ ꯁꯦꯜ ꯊꯥꯗꯗ꯭ꯔꯁꯨ ꯒꯦꯠꯁꯤꯗꯗꯤ ꯀꯟ ꯀꯟ ꯂꯥꯎꯕ ꯑꯃꯠꯇ ꯄꯥꯜꯂꯒꯦꯅ ꯁꯦꯜ ꯊꯥꯗꯔꯤꯕꯅꯤꯁꯦ." ꯉꯥꯡꯅ ꯉꯥꯡꯅ ꯕꯤꯃꯣꯂꯥꯗꯣ ꯒꯦꯠ ꯂꯣꯟꯁꯤꯟꯕ ꯆꯠꯈ꯭ꯔꯦ꯫ ꯃꯃꯥꯅ ꯉꯥꯡꯕꯁꯤꯡꯗꯣ ꯇꯥꯔꯒ ꯃꯍꯤꯔꯦꯜꯅ ꯅꯣꯛꯂꯒ ꯃꯄꯥꯗ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯀꯩꯅꯣ, ꯑꯩꯈꯣꯏ ꯏꯃꯥꯁꯤ ꯉꯁꯤꯗꯤ ꯌꯥꯝ ꯐꯤꯡꯂꯝꯃꯤꯗ ꯄꯥꯕꯨꯡ." ꯃꯍꯤꯔꯦꯜꯒꯤ ꯋꯥꯗꯨꯗ ꯅꯣꯛꯂꯒ ꯆꯥꯎꯕꯁꯨ ꯂꯣꯟꯅ ꯇꯞꯅ ꯈꯨꯝꯂꯛꯏ, "ꯃꯆꯥꯅꯨꯄꯤꯁꯦ ꯈꯝꯕꯜꯂꯤꯕꯅꯤ, ꯃꯥ ꯑꯩꯒꯅꯦ ꯈꯝꯕꯟꯕ ꯁꯪꯗꯦ ꯃꯆꯥꯅꯨꯄꯤ ꯈꯝꯕꯟꯕꯗ." ꯃꯍꯤꯔꯦꯜꯒ ꯃꯄꯥꯒꯗꯨ ꯅꯣꯛꯂꯛꯏ꯫ ꯍꯤꯌꯥꯏꯅꯨꯗꯤ ꯂꯇꯥ ꯁꯅꯥꯅ ꯇꯧꯔꯝꯂꯤꯕ ꯃꯑꯣꯡ ꯃꯇꯧꯗꯨꯗ ꯃꯁꯥꯗꯣ ꯂꯩꯐꯝ ꯏꯈꯪ ꯈꯪꯗ꯭ꯔꯦ꯫ ꯂꯤꯛꯂꯥꯏ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯍꯥꯛ ꯃꯥꯒꯤ ꯀꯥꯗ ꯇꯨꯃꯤꯟꯅ ꯆꯪꯂꯛꯏ꯫ ꯅꯍꯥꯟ ꯃꯈꯩ ꯃꯌꯥꯝ ꯆꯪꯗꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯊꯝꯕꯅꯤꯅ ꯈꯔ ꯀꯥꯎꯊꯣꯛꯇꯨꯅ ꯃꯁꯥꯗꯣ ꯅꯨꯡꯉꯥꯏꯕ ꯍꯧꯔꯛꯄꯗ ꯉꯥꯏꯔꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯑꯃꯨꯛ ꯃꯈꯣꯏꯅ ꯂꯥꯛꯇꯨꯅ ꯅꯍꯧꯅꯅ ꯅꯤꯡꯁꯤꯡꯍꯜꯂꯝꯕꯗꯨꯗ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯆꯪꯁꯤꯟꯗꯨꯅ ꯐꯝꯂꯛꯏ꯫ ꯃꯁꯥ ꯃꯎꯗꯨ ꯆꯤꯛꯄ ꯅꯥꯕ ꯃꯌꯥꯝ ꯑꯃ ꯇꯧꯔꯛꯂꯦ꯫ ꯈꯨꯗꯛꯇꯨꯗ ꯈꯪꯍꯧꯗꯅ ꯇꯧꯔꯛꯄꯅꯤ꯫ ꯐꯥꯏꯕꯣꯛꯀꯤ ꯁꯥꯊꯤꯕ ꯑꯃ ꯍꯥꯏꯔꯒꯗꯤ ꯑꯃ ꯂꯩꯈꯤꯗ꯭ꯔꯒ ꯑꯃ ꯍꯤꯡꯍꯧꯕ ꯃꯇꯝꯗ ꯍꯤꯡꯍꯧꯔꯤꯕꯗꯨꯗ ꯁꯥꯊꯤꯅ ꯗꯤꯄ꯭ꯔꯦꯁꯟ ꯆꯠꯂꯤ꯫ ꯃꯗꯨꯒꯤ ꯗꯤꯄ꯭ꯔꯦꯁꯟꯗꯣ ꯃꯈꯣꯏ ꯑꯅꯤ ꯂꯩꯃꯤꯟꯅꯔꯛꯈꯤꯕ ꯅꯠꯇꯕꯅꯤꯅ ꯆꯠꯀꯦ ꯇꯧꯔꯝꯕꯗꯒꯤ ꯃꯌꯥꯝ ꯆꯪꯗꯅ ꯑꯃꯗꯤ ꯃꯃꯥ ꯃꯄꯥꯅ ꯂꯨꯅ ꯇꯧꯖꯕꯗꯨ ꯎꯔꯒ ꯆꯠꯈꯤꯗ꯭ꯔꯕꯁꯨ ꯉꯁꯥꯏꯒꯤ ꯂꯤꯛꯂꯥꯏ ꯅꯤꯡꯁꯤꯡꯂꯛꯄꯗ ꯃꯉꯣꯟꯗ ꯁꯣꯟꯊꯕ, ꯑꯅꯥ ꯑꯌꯦꯛ ꯐꯥꯎꯕ, ꯋꯥꯈꯜ ꯐꯥꯖꯤꯟꯕ ꯉꯝꯂꯛꯇꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯑꯗꯨꯝ ꯊꯣꯛꯏ꯫ ꯃꯗꯨꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯨꯅꯤ ꯉꯁꯤ ꯍꯤꯌꯥꯏꯅꯨꯗ ꯍꯧꯔꯛꯂꯤꯕꯁꯤ꯫ ꯃꯍꯥꯛ ꯃꯁꯥꯗꯣ ꯑꯅꯥꯕ ꯐꯥꯎꯔꯛꯏ꯫ ꯇꯟꯊꯕ, ꯏꯍꯩ ꯍꯩꯅꯗꯕ, ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝ ꯑꯃ ꯐꯥꯎꯔꯛꯂꯦ꯫ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯃꯍꯥꯛ ꯃꯊꯟꯇ ꯇꯥꯁꯤꯟꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯀꯞꯂꯛꯏ꯫ ꯃꯃꯥ ꯏꯕꯦꯝꯃꯅ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯁꯤꯟꯁꯤ ꯂꯥꯎ ꯍꯥꯏꯗꯨꯅ ꯀꯧꯕ ꯆꯪꯂꯛꯄꯅꯤ꯫ ꯊꯣꯡ ꯂꯣꯟꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯀꯧꯔꯛꯏ, "ꯕꯦꯝꯃ, ꯏꯆꯥ ꯊꯣꯏꯕꯤ." ꯍꯤꯌꯥꯏꯅꯨꯗꯨ ꯈꯨꯝꯂꯛꯇꯦ꯫ ꯕꯤꯃꯣꯂꯥꯅ ꯑꯃꯨꯛꯀ ꯍꯟꯅ ꯍꯥꯏꯔꯛꯏ, "ꯏꯃꯥꯒꯤ ꯊꯣꯏꯕꯤ, ꯀꯩꯗꯧꯔꯒꯦ ꯏꯆꯥꯕꯣ? ꯊꯣꯡꯁꯦ ꯍꯥꯡꯉꯨꯅꯦ." ꯁꯤꯒꯤ ꯃꯇꯧꯁꯦ ꯃꯃꯥꯡꯗ ꯂꯤꯛꯂꯥꯏ ꯂꯩꯇꯕ ꯃꯇꯝꯗꯨꯗ ꯑꯃꯨꯛꯁꯨ ꯇꯧꯔꯕꯅꯤ ꯍꯤꯌꯥꯏꯅꯨꯁꯤ꯫ ꯃꯃꯥꯗꯣ ꯄꯥꯈꯠꯂꯛꯏ꯫ ꯑꯃꯨꯛꯀꯁꯨ ꯍꯟꯖꯤꯟꯅ ꯀꯧꯔꯛꯏ, "ꯏꯃꯥꯒꯤ ꯕꯦꯝꯃ, ꯊꯣꯡꯁꯦ ꯍꯥꯡꯉꯨꯅꯦ꯫ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯁꯤꯟꯒꯗꯕ ꯃꯌꯥꯝꯁꯦ ꯏꯃꯥꯒ ꯇꯧꯁꯤ ꯂꯥꯎꯅꯦ꯫ ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯊꯣꯡꯁꯦ ꯍꯥꯡꯉꯨ, ꯏꯃꯥꯒ ꯋꯥꯔꯤ ꯁꯥꯁꯤ." ꯍꯟꯗꯛꯁꯨ ꯈꯨꯝꯂꯛꯇ꯭ꯔꯕꯗꯨꯗꯗꯤ ꯕꯤꯃꯣꯂꯥꯗꯣ ꯃꯅꯤꯡꯗ ꯄ꯭ꯔꯞ ꯂꯥꯛꯏ꯫ ꯃꯄꯨꯔꯣꯏꯕꯒ ꯃꯍꯤꯔꯦꯜꯒ ꯂꯩꯕꯗꯨꯗ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯔꯦ, "ꯃꯄꯥ, ꯏꯕꯦꯝꯃꯗꯣ ꯊꯣꯡ ꯍꯥꯡꯉꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ, ꯀꯧꯕꯗꯁꯨ ꯑꯃꯠꯇ ꯈꯨꯝꯂꯛꯇ꯭ꯔꯦ." "ꯀꯩꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯍꯧꯖꯤꯛꯇ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯔꯝꯗꯥꯏꯅꯦ, ꯀꯔꯤꯅꯣꯅꯦ?" ꯃꯍꯤꯔꯦꯜꯗꯤ ꯑꯗꯨꯝ ꯈꯪꯂꯕꯅꯤ꯫ ꯇ꯭ꯋꯤꯟꯁꯀꯤ ꯃꯔꯝꯗ ꯃꯍꯥꯛ ꯈꯔ ꯅꯩꯅꯕꯅ ꯈꯪꯕ ꯌꯥꯕ ꯈꯔꯗꯤ ꯈꯪꯂꯕꯅꯤ꯫ ꯂꯤꯛꯂꯥꯏ ꯅꯤꯡꯁꯤꯡꯂꯛꯄꯒꯤ ꯏꯐꯦꯛꯅꯤ ꯍꯥꯏꯕ ꯃꯍꯥꯛ ꯑꯗꯨꯝ ꯈꯪꯂꯦ꯫ ꯃꯃꯥꯒ ꯃꯄꯥꯒꯗꯗꯤ ꯍꯥꯏꯔꯨꯕ ꯌꯥꯕ ꯋꯥ ꯑꯣꯏꯗꯕꯅꯤꯅ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯈ꯭ꯔꯒ ꯃꯃꯥꯒ ꯃꯄꯥꯒꯅ ꯆꯠꯈꯤꯕꯗꯨꯗ ꯏꯟꯅꯗꯨꯅ ꯂꯥꯛꯏ꯫ ꯆꯥꯎꯕꯅ ꯃꯆꯥꯒꯤ ꯊꯣꯡꯖꯤꯟ ꯌꯧꯕꯗ ꯊꯣꯡꯗꯣ ꯅꯝꯂꯒ ꯀꯧꯔꯛꯏ, "ꯏꯕꯦꯝꯃ, ꯊꯣꯡ ꯍꯥꯡꯉꯨꯅꯦ꯫ ꯀꯩꯗꯧꯔꯒꯦ ꯏꯆꯥꯕꯨ? ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯃꯨꯛ ꯑꯗꯨꯃꯥꯏꯅ ꯈꯪꯍꯧꯗꯅ ꯍꯟꯗꯛꯁꯤ ꯇꯧꯔꯤꯁꯤꯕꯣ?" ꯁꯨꯈꯨꯝ ꯍꯦꯛ ꯈꯨꯝꯂꯛꯇ꯭ꯔꯦ, ꯆꯦꯛꯃꯨꯛ ꯂꯥꯎꯔꯛꯇ꯭ꯔꯦ꯫
ꯃꯃꯥꯒ ꯃꯄꯥꯒꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯕꯗ ꯀꯥꯟꯅꯕ ꯐꯪꯂꯛꯇ꯭ꯔꯕꯗ ꯕꯤꯃꯣꯂꯥꯅ ꯃꯍꯤꯔꯦꯜꯗ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯏꯕꯨꯡꯉꯣ ꯅꯍꯥꯛ ꯑꯃꯨꯛꯇ ꯀꯧꯗꯨꯅ ꯌꯦꯡꯉꯨꯗꯅ꯫ ꯃꯍꯤꯔꯦꯜꯅ ꯃꯃꯥꯅ ꯍꯥꯏꯔꯤꯕꯗꯣ ꯃꯨꯟꯅ ꯇꯥꯔꯒ ꯀꯔꯤꯅꯣꯃ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯈ꯭ꯔꯦ꯫ ꯃꯃꯥꯒ ꯃꯄꯥꯒꯗꯤ ꯊꯣꯡꯖꯤꯟꯗꯨꯗ ꯑꯗꯨꯝ ꯂꯦꯞꯇꯨꯅ ꯀꯧꯍꯧꯔꯤ꯫ ꯃꯍꯤꯔꯦꯜꯅ ꯃꯄꯥꯟꯒꯤ ꯌꯥꯏꯅꯨꯒꯤ ꯊꯣꯡꯅꯥꯎꯗꯨꯗ ꯂꯥꯛꯇꯨꯅ ꯌꯦꯡꯕꯗ ꯌꯥꯏꯅꯨꯗꯨ ꯇꯥꯁꯤꯟꯗꯨꯅ ꯐꯝꯂꯒ ꯃꯊꯟꯗ ꯀꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯦ꯫ ꯃꯍꯤꯔꯦꯜꯅ ꯇꯥꯅꯕ ꯍꯥꯏꯔꯤ, ꯌꯥꯏ, ꯏꯃꯥꯒ ꯕꯕꯥꯒꯅ ꯀꯧꯔꯤꯕꯁꯤ ꯅꯍꯥꯛ ꯇꯥꯗ꯭ꯔꯥ? ꯑꯍꯜ ꯑꯅꯤꯁꯤꯅ ꯃꯊꯥ ꯁꯥꯗꯨꯅ ꯋꯥꯅ ꯂꯩꯕꯗꯣ ꯅꯍꯥꯛ ꯄꯥꯝꯂꯤꯕ ꯀꯩꯒꯤꯅꯣ? ꯃꯈꯣꯏ ꯑꯅꯤꯒꯤ ꯀꯔꯤ ꯃꯔꯥꯜꯅꯣ? ꯅꯪꯒꯤꯗꯃꯛ ꯈꯟꯕꯗ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯄ ꯉꯝꯂꯕ, ꯀꯠꯊꯣꯛꯄꯗꯅ ꯊꯜꯂꯕ ꯑꯍꯜ ꯑꯅꯤꯁꯤꯒꯤ ꯅꯍꯥꯛ ꯀꯔꯤꯃꯠꯇ ꯑꯃꯨꯛ ꯍꯟꯅ ꯈꯟꯗꯕꯗꯧꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯄꯥꯈꯠꯄꯗꯒꯤ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯕꯁꯤꯗ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯛꯄꯗꯣ ꯅꯍꯥꯛ ꯌꯥꯝ ꯄꯥꯝꯂꯕ꯭ꯔꯣ? ꯑꯩꯅ ꯉꯁꯤ ꯍꯔꯥꯎ ꯍꯔꯥꯎ ꯂꯥꯛꯂꯤꯕꯁꯨ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕꯗꯨ ꯎꯅꯕ꯭ꯔꯥ? ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗ ꯑꯩꯈꯣꯏ ꯑꯃꯠꯇ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯗꯦ ꯍꯥꯏꯕꯁꯤ ꯅꯍꯥꯛ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ? ꯑꯍꯜꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯂꯣꯠꯂꯤꯕ ꯋꯥꯐꯝꯁꯤ ꯅꯪꯅ ꯐꯣꯡꯅꯕ ꯁꯤꯜꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯑꯗꯣ ꯍꯥꯏꯔꯛꯄꯗꯨꯗꯗꯤ ꯌꯥꯏꯅꯨꯗꯨ ꯃꯃꯥꯒ ꯃꯄꯥꯒ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯍꯥꯛ ꯀꯞꯂꯝꯕꯗꯒꯤ ꯃꯃꯥꯏꯗꯨ ꯇꯞꯅ ꯍꯥꯏꯒꯠꯂꯛꯇꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯅꯥꯟꯊꯣꯛꯑꯒ ꯃꯄꯥꯒ ꯃꯃꯥꯒꯅ ꯀꯧꯔꯤꯕꯗꯨꯗ ꯈꯨꯝꯂꯛꯏ꯫ ꯍꯣꯏ, ꯂꯥꯛꯏ꯫ ꯃꯄꯤꯗꯣ ꯇꯩꯊꯣꯛ ꯇꯩꯊꯣꯛꯅ ꯃꯍꯥꯛ ꯃꯍꯤꯔꯦꯜꯗ ꯆꯤꯡꯂꯛꯏ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯊꯣꯡ ꯍꯥꯡꯅꯕ ꯊꯣꯡꯂꯣꯝꯗ ꯆꯠꯈ꯭ꯔꯦ꯫ ꯃꯥꯅ ꯆꯠꯈꯤꯕꯗꯨ ꯎꯕꯗ ꯃꯍꯤꯔꯦꯜꯗꯣ ꯍꯥꯏꯐꯦꯠꯇꯤ ꯆꯪꯂꯛꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯆꯥꯎꯕꯅ, ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦꯅꯦ? ꯂꯥꯎꯁꯦ, ꯃꯅꯤꯡꯗ ꯄꯨꯟꯅꯅꯦ ꯆꯥꯛꯈꯨꯝꯗ ꯅꯃꯥꯒ ꯇꯧꯔꯒꯅꯦ ꯂꯩꯔꯨꯁꯤ ꯂꯥꯎ꯫ ꯍꯣꯏ ꯕꯕꯥ꯫ ꯆꯥꯎꯕꯅ ꯃꯍꯤꯔꯦꯜꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯏꯕꯨꯡꯉꯣ ꯆꯪꯉꯁꯤ ꯂꯥꯎ꯫ ꯍꯣꯏ ꯄꯥꯕꯨꯡ, ꯄꯥꯕꯨꯡ ꯆꯪꯕꯤꯔꯝꯃꯣ, ꯑꯩ ꯀꯣꯜ ꯑꯝꯇꯪ ꯇꯧꯖꯔꯛꯈꯤꯒꯦ꯫ ꯐꯔꯦ ꯐꯔꯦ, ꯀꯨꯏꯔꯛꯂꯅꯨꯀꯣ꯫ ꯍꯣꯏ꯫ ꯃꯈꯣꯏ ꯆꯪꯈ꯭ꯔꯕꯗ ꯃꯍꯤꯔꯦꯜꯗꯨ ꯁꯨꯃꯥꯡꯗꯨꯗ ꯉꯥꯏꯍꯥꯛ ꯀꯣꯏꯆꯠ ꯆꯠꯂꯤ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯃꯣꯕꯥꯏꯜꯗꯨ ꯂꯧꯊꯣꯛꯂꯒ ꯕꯨꯁꯟꯒꯤ ꯅꯝꯕꯔꯗꯨꯗ ꯀꯣꯜ ꯇꯧꯔꯛꯂꯦ꯫ ꯕꯨꯁꯟꯗꯣ ꯒꯥꯔꯤ ꯊꯧꯔꯤꯕꯅꯤ꯫ ꯃꯍꯤꯔꯦꯜꯒꯤ ꯀꯣꯜ ꯂꯥꯛꯄꯗꯨꯗ ꯄꯥꯏꯈꯠꯂꯦ꯫ ꯍꯜꯂꯣ, ꯍꯜꯂꯣ ꯄꯥꯕꯨꯡ, ꯑꯩ ꯃꯍꯤꯔꯦꯜꯅꯤ, ꯌꯥꯏꯅꯨꯒꯤ ꯃꯃꯥꯟꯅꯕꯅꯤ꯫ ꯏꯕꯨꯡꯉꯣ ꯀꯔꯤ ꯂꯩꯔꯦ? ꯄꯥꯕꯨꯡ, ꯑꯩꯒꯤꯁꯦ ꯄꯥꯕꯨꯡꯗ ꯋꯥ ꯑꯃꯈꯛꯇꯪ ꯊꯝꯖꯒꯦꯅ ꯀꯣꯜꯁꯤ ꯇꯧꯔꯛꯄꯅꯤ꯫ ꯍꯣꯏ, ꯄꯥꯕꯨꯡ ꯍꯣꯏꯒꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯇꯣ ꯇꯁꯦꯡꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯄꯥꯕꯨꯡ ꯍꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯕꯅ ꯊꯟꯕꯤꯔꯝꯒꯅꯤ ꯈꯪꯖꯩ꯫ ꯑꯗꯨꯕꯨ ꯑꯩꯅ ꯄꯥꯕꯨꯡꯗ ꯍꯥꯏꯖꯅꯤꯡꯕ ꯋꯥꯐꯝ ꯑꯃꯈꯛ ꯍꯥꯏꯔꯒꯗꯤ ꯍꯤꯌꯥꯏꯅꯨꯁꯤ ꯂꯤꯛꯂꯥꯏ ꯅꯤꯡꯁꯤꯡꯂꯛꯄꯗ ꯃꯍꯥꯁꯥꯁꯤ ꯌꯥꯝ ꯁꯥꯊꯤꯅ ꯗꯤꯁꯇꯔꯕ ꯑꯣꯏ꯫ ꯃꯍꯥꯛ ꯅꯣꯔꯃꯦꯜ ꯇꯥꯔꯛꯇꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯍꯥꯛꯄꯨ ꯌꯥꯔꯤꯕ ꯃꯈꯩ ꯍꯧꯈꯤꯕ ꯋꯥꯁꯤꯡꯁꯤ ꯀꯥꯎꯊꯣꯛꯅꯕ ꯁꯤꯟꯖꯕꯅꯤ, ꯍꯣꯠꯅꯖꯕꯅꯤ꯫ ꯃꯁꯤ ꯗꯣꯛꯇꯔꯁꯤꯡꯅꯁꯨ ꯁꯥꯏꯟꯇꯤꯐꯤꯀꯦꯜꯂꯤ ꯍꯥꯏꯔꯕꯅꯤ꯫ ꯑꯃ ꯆꯠꯈꯤꯕ ꯃꯇꯝꯗ ꯑꯃꯗ ꯁꯥꯊꯤꯅ ꯃꯦꯟꯇꯦꯜꯂꯤ ꯐꯤꯖꯤꯀꯦꯜꯂꯤ ꯑꯦꯕꯅꯣꯔꯃꯦꯜ ꯑꯣꯏꯔꯛꯏ ꯍꯥꯏꯕꯁꯦ꯫ ꯑꯗꯨꯅ ꯄꯥꯕꯨꯡ ꯍꯣꯏꯒꯤ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝ ꯑꯗꯨꯕꯨꯁꯨ ꯅꯆꯥꯅ ꯈꯪꯖꯔꯕꯁꯨ ꯍꯤꯌꯥꯏꯅꯨꯒꯤ ꯈꯟꯕꯤꯔꯒ ꯄꯥꯕꯨꯡ ꯍꯣꯏ ꯃꯥꯒꯤ ꯃꯥꯡꯗ ꯌꯥꯔꯤꯕ ꯃꯈꯩ ꯊꯣꯛꯄꯤꯔꯛꯇꯅꯕ ꯍꯥꯏꯖꯔꯤ꯫ ꯄꯥꯕꯨꯡ ꯍꯣꯏ ꯎꯔꯕꯗꯤ ꯃꯍꯥꯛ ꯂꯤꯛꯂꯥꯏ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯂꯤꯛꯂꯥꯏ ꯅꯤꯡꯁꯤꯡꯂꯛꯑꯕꯗꯤ ꯃꯍꯥꯛ ꯅꯣꯔꯃꯦꯜ ꯑꯣꯏꯗꯦ꯫ ꯃꯥꯅ ꯅꯣꯔꯃꯦꯜ ꯑꯣꯏꯗꯕ ꯃꯇꯝꯗ ꯂꯩꯃꯤꯟꯅꯔꯤꯕ ꯏꯃꯥ ꯕꯕꯥ ꯍꯣꯏ ꯃꯌꯥꯝꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯏ꯫ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯑꯃꯨꯛ ꯏꯃꯥ ꯕꯕꯥꯅ ꯋꯥꯕ ꯎꯔꯒ ꯃꯍꯥꯛ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯁꯥꯁꯦ ꯁꯣꯛꯆꯤꯜꯂꯤ꯫ ꯁꯤꯅꯤ ꯑꯩꯅ ꯄꯥꯕꯨꯡꯗ ꯊꯝꯖꯅꯤꯡꯕꯁꯦ꯫ ꯕꯨꯁꯟꯗꯣ ꯃꯍꯤꯔꯦꯜꯅ ꯍꯥꯏꯔꯤꯕꯗꯣ ꯃꯨꯟꯅ ꯇꯥꯔꯒ ꯍꯥꯏꯔꯤ꯫ ꯅꯪꯅ ꯍꯥꯏꯔꯤꯁꯤ ꯑꯩꯈꯣꯏ ꯍꯤꯌꯥꯏꯅꯨꯕꯨ ꯎꯅꯒꯅꯨ ꯍꯥꯏꯔꯤꯕ꯭ꯔꯥ ꯅꯨꯄꯥ ꯃꯆꯥ? ꯋꯥꯔꯧꯕꯤꯅꯨ ꯄꯥꯕꯨꯡ, ꯃꯗꯨꯃꯛꯅꯤ ꯅꯆꯥꯅ ꯍꯥꯏꯖꯔꯤꯕꯁꯤ꯫ ꯑꯩꯈꯣꯏꯁꯤ ꯊꯕꯛ ꯑꯃ ꯑꯁꯣꯝꯗ ꯍꯥꯏꯗꯣꯛꯂꯨꯕꯗꯒꯤ ꯂꯝꯕꯤ ꯊꯣꯛꯏ ꯍꯥꯏꯗꯨꯅ ꯆꯪꯂꯝꯕꯅꯤ ꯅꯨꯄꯥ ꯃꯆꯥ꯫ ꯃꯥꯕꯨ ꯀꯩꯗꯧꯔꯒꯦꯅꯦ? ꯃꯁꯥ ꯉꯝꯗꯕ꯭ꯔꯣ? ꯍꯣꯏ ꯄꯥꯕꯨꯡ, ꯄꯥꯕꯨꯡ ꯍꯣꯏ ꯍꯟꯈꯤꯕꯒ ꯃꯥꯒꯤ ꯑꯅꯥꯕ ꯍꯧꯔꯛꯄꯅꯤ꯫ ꯑꯅꯥꯕ ꯍꯥꯏꯔꯤꯁꯤ ꯅꯣꯔꯃꯦꯜꯅꯤ꯫ ꯇ꯭ꯋꯤꯟꯁꯤ ꯑꯃ ꯂꯩꯈꯤꯗꯕ ꯊꯣꯛꯂꯗꯤ ꯑꯃꯗꯨꯅ ꯅꯤꯡꯁꯤꯡꯂꯛꯄ ꯃꯇꯝꯗ ꯃꯁꯥꯗ ꯌꯥꯝꯅ ꯁꯣꯛꯏ, ꯑꯗꯨꯒꯤ ꯋꯥꯅꯤ ꯄꯥꯕꯨꯡ꯫ ꯍꯣꯏ 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 ꯄꯥꯕꯨꯡ, ꯃꯇꯨꯡꯗꯗꯤ ꯆꯦꯛꯁꯤꯜꯂꯒꯦ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯄꯥꯕꯨꯡ, ꯑꯗꯨꯗꯤ ꯑꯩꯃꯨꯛ ꯊꯝꯖꯔꯦ꯫ ꯃꯍꯤꯔꯦꯜꯗꯣ ꯊꯝꯂꯛꯂꯦ꯫ ꯃꯍꯤꯔꯦꯜꯅ ꯑꯣꯟꯊꯣꯔꯛꯄꯗ ꯆꯥꯎꯕꯗꯣ ꯃꯇꯨꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯤꯔꯦꯜꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯀꯔꯤ ꯃꯇꯥꯡꯅꯣ ꯏꯕꯨꯡꯉꯣ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯏꯄꯥꯅ ꯍꯥꯏꯐꯦꯠ ꯇꯥꯍꯧꯕꯗ ꯀꯔꯤꯅꯣ ꯏꯕꯦꯝꯃꯅ ꯃꯁꯥ ꯉꯝꯗ꯭ꯔꯤꯕꯁꯤ ꯀꯅꯥ? ꯃꯄꯥꯅ ꯏꯀꯥ ꯇꯧꯔꯒ ꯍꯪꯂꯛꯄ ꯋꯥꯍꯪꯅꯤ꯫ ꯃꯍꯤꯔꯦꯜꯗꯣ ꯑꯍꯥꯟꯕꯗ ꯉꯥꯏꯍꯥꯛ ꯆꯃꯝꯅꯔꯕꯁꯨ ꯌꯥꯝ ꯊꯨꯅ ꯋꯥꯈꯜ ꯄꯨꯊꯣꯛꯇꯨꯅ ꯑꯗꯨꯝ ꯈꯨꯝꯂꯤ꯫ ꯑꯇꯩ ꯅꯠꯇꯦꯗ ꯄꯥꯕꯨꯡ, ꯁꯨꯝ ꯃꯈꯣꯏꯒꯤ ꯑꯉꯥꯡꯗꯣ ꯂꯩꯇꯕꯗꯨꯗ ꯍꯤꯌꯥꯏꯅꯨꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯖꯕꯗꯣ ꯁꯨꯝ ꯍꯥꯏꯔꯝꯕꯅꯤ ꯅꯆꯥꯅ꯫ ꯅꯪꯅꯁꯨ ꯈꯪꯕ꯭ꯔꯣ ꯏꯆꯥꯒꯤ ꯃꯃꯥꯟꯅꯕꯤꯗꯨꯕꯣ? ꯈꯪꯖꯩ ꯄꯥꯕꯨꯡ, ꯍꯤꯌꯥꯏꯅꯨꯅ ꯍꯥꯏꯕꯗꯒꯤ ꯈꯪꯕꯅꯤ꯫ ꯁꯨꯝ ꯃꯥꯗꯤ ꯃꯁꯥꯒ ꯉꯝꯂꯨꯗꯕꯗꯒꯤ ꯐꯒꯠꯂꯛꯄꯅꯤꯅ ꯑꯁꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯇꯕ ꯑꯁꯤ ꯑꯃꯒꯤ ꯋꯥꯐꯝꯁꯤ ꯃꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯁꯥꯊꯤꯅ ꯂꯨꯏ꯫
ꯑꯗꯨꯅ ꯑꯩꯅ ꯁꯨꯝ ꯄ꯭ꯔꯤꯀꯣꯁꯟ ꯂꯧꯖꯕꯅꯤ ꯇꯨꯡꯒꯤ ꯃꯍꯤꯔꯦꯜꯅ ꯐꯖꯅ ꯍꯥꯏꯔꯕꯗꯨꯗꯗꯤ ꯆꯥꯎꯕꯗꯣ ꯄꯥꯈꯠꯄ ꯈꯔ ꯍꯟꯊꯔꯦ ꯍꯣꯏ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯆꯪꯂꯁꯤꯔꯥ ꯊꯦꯡꯈꯤꯅꯕꯅꯤ ꯍꯣꯏ ꯆꯪꯂꯁꯤ ꯄꯥꯕꯨꯡ ꯃꯃꯥꯅ ꯆꯥꯛ ꯃꯩ ꯊꯥꯡꯒꯠꯈ꯭ꯔꯦ ꯏꯟꯁꯥꯡ ꯑꯅꯤꯃꯛ ꯃꯄꯥꯅ ꯃꯩꯗ ꯊꯣꯡꯂꯅꯤ ꯍꯥꯏꯔꯤ ꯉꯥꯗꯣ ꯍꯥꯟꯅ ꯊꯣꯡꯂꯒ ꯁꯥꯗꯨꯅ ꯀꯣꯟꯅ ꯊꯣꯡꯂꯒꯦ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯌꯥꯏꯅꯨꯗꯣ ꯍꯧꯖꯤꯛꯁꯨ ꯃꯔꯣꯏꯒ ꯁꯦꯝꯃꯤꯅꯦ ꯇꯧꯔꯤꯗꯣ ꯎꯪꯂꯒ ꯂꯩꯔꯛꯂꯤ ꯀꯔꯤꯒꯨꯝꯕ ꯑꯗꯨꯒꯤ ꯐꯤꯕꯝ ꯑꯗꯨꯗ ꯁꯨꯝ ꯂꯩꯔꯕꯗꯤ ꯍꯣꯔꯦꯟ ꯃꯍꯥꯛ ꯍꯟꯈ꯭ꯔꯒꯁꯨ ꯑꯗꯨꯝ ꯇꯧꯗꯅ ꯃꯃꯥꯒ ꯃꯄꯥꯒ ꯌꯥꯝ ꯋꯥꯍꯧꯔꯅꯤ ꯍꯥꯏꯕ ꯈꯜꯂꯛꯏ ꯃꯄꯥꯒ ꯃꯃꯥꯒꯅꯁꯨ ꯃꯆꯥꯒꯤ ꯎꯪꯂꯤꯕꯗꯨ ꯎꯕꯗ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯕꯗꯣ ꯃꯍꯥꯛ ꯎꯔꯛꯂꯦ ꯌꯥꯔꯣꯏ ꯈꯟꯗꯨꯅ ꯃꯍꯤꯔꯦꯜꯗꯣ ꯂꯦꯝꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ ꯈꯟꯗꯅ ꯈꯪꯍꯥꯏ ꯍꯥꯏꯔꯤ ꯀꯩꯅꯣ ꯅꯪꯅ ꯈꯣꯟꯗ ꯆꯅꯝ ꯁꯨꯔꯤꯅꯤꯅ ꯇꯧꯔꯤꯗꯣ ꯅꯆꯤꯟꯗꯣ ꯁꯨꯝ ꯇꯨꯝꯊꯣꯛꯈꯤꯗꯅ ꯈꯣꯟ ꯃꯅꯨꯡꯗꯨꯗ ꯃꯆꯤꯟꯗꯣ ꯆꯪꯈꯤꯗꯧꯔꯦꯅꯤ ꯁꯨꯗꯠꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯑꯗꯨꯁꯨ ꯆꯅꯝꯒ ꯀꯣꯟꯅꯅ ꯍꯥ ꯃꯍꯤꯔꯦꯜꯁꯤ ꯅꯣꯡꯃꯗ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯍꯤꯌꯥꯏꯅꯨꯗ ꯋꯥ ꯉꯥꯡꯕꯗꯤ ꯂꯥꯏꯔꯗꯅ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯗꯕꯅꯤ ꯉꯁꯤ ꯌꯥꯝ ꯊꯥꯖꯗꯅ ꯐꯥꯒꯤꯒ ꯇꯧꯔꯒ ꯉꯥꯡꯂꯛꯄꯗꯨꯗ ꯃꯃꯥꯒ ꯃꯄꯥꯒꯗꯨ ꯌꯦꯡꯅꯔꯤ ꯃꯍꯤꯔꯦꯜꯅ ꯉꯥꯡꯂꯤꯕꯗꯣ ꯇꯥꯔꯒ ꯍꯤꯌꯥꯏꯅꯨꯗꯣ ꯇꯨꯝꯂꯟꯕ ꯃꯆꯤꯟꯗꯣ ꯈꯔ ꯍꯟꯖꯤꯟꯈ꯭ꯔꯦ ꯉꯥꯁꯤ ꯅꯪꯅ ꯊꯣꯡꯂꯨꯗꯅ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯅꯪꯅ ꯊꯣꯡꯕ ꯆꯥꯁꯤ 이마나 동부서 하위, 빠붕나 동부서 하위. nangi kutsu amtang yingsidana. Chaka thongbamta hairamdong mandida. Bimolana haibani haidana kumge tawbada. Chawbana kuning na hankri. Hiyainu na kumlaktabaduda mairelda muka hanjin hari. Kainu hiyainangbo, narolgamta thoktrabo. Ngawrbo nangbo. Hai, adu oirasu sum mama baba hoina thongmusu yaudradi tallena tawbani. Confidence literacy haidrini haiwe yaude harini. Is adugidi hai confidence ka deulai roduna dada. Adudi nang thongulaw yenglasing asidi. Thongalore kaino. Baba ai thongge yam thazada mali ai hai si. Si hairaga yainu du fukhawalei. Mairel na amuka haizilei. Haudi hawandaba yaroi ko. Nga sukyambasi manghanbaga yaroi ko. Mangoi ai tawgi. Is ai biyam haita dawna. Chawbu so hojikti haizilei. Hoine isana thongbo chakidaba kuirine. Haudi hawkiban ngasidi hawgadra khangdine. Mapagi wadada hiyainuna. Hawtradi kaino baba ai biyam haitaba dawna. Loiraga nepikoi gisu thinbirusi ko. Sadudi thinrasu ngadudi thinbirusi. Chumine insang sisu thilasi. Aduga nga ngasai hapakpa singdo Kezida ahum maya chanbani. Kezida rele kainomni mana hapakibadu. Adubu noi nepikoi gisu ipana khaidoklaga thambani. Madumaga pirasi. Ibungo yumgi sungado kezi ani pukho. Hoi babo pugi. Yainu do masado khara khinglakle. Ngado thongnaba sem sarakle. Yainu na king lawba horakpadu ubada mamaga mapaga do sor khara hondoklaga mahirel de yengchari. Makoina mahirel si atuki matik nungsiri. Machaga mari lainaba lainadaba makoi thoina khandri. Mahirel si makoigi thamoigi kachinamada yam nungsina jaga ama kanduna lairabani. Ahawba machani haibada makoi mahirel ningsingi. Karinoma tawbada mahirel ningsingi. Masini hojik ahalsing asigi thamoida lairaklibusi. Adugi sumatakta makoigi thamoida mahirelbu yamnasu thazai. Ahal loirabani mi thengnaba yaba thengnaraklabani. Masigi midasi jugo chaba lamchat chumba mini. Masina natte haibasi makoi phajana khanglabani. Asingba ahal ngaktani. Mahirel da makoina lamchat sajat jutchadabagi mamisu ude. Aduga chaganaba mi oina sude. Masi yawnani makoina mahirel bu thazaribasi. Mama macha mapa makoi singdo harau na hanagom noktuna thongba thakpa lorakle. Hainabagi matungina yainuga mapa ibungo chawbagana apikoida chatkre. Bimolaga mahirel kana yumda sa thonggatnaba haidana lehore. Mahirel na paib hokre. Mama ibemana ngasidi hawduri. Ibungo ima wa matang hangi. Isa bulana khangadro. Mahirel na sado hapkibagi khabai thana khumlei. Kai wanoima karigilana khandoino hangudeima. Bimolana nga khalaga hari. Ibemaga nahakasibu imabu nakhoi ani sibu nuksi nungolga imana nganglisi soirabra khangde napa macha. Mahirel so mamana dum haijalakputuda ngak tumileri aduga hairi.
ꯑꯩ ꯌꯨꯝꯒꯤ ꯑꯍꯜꯁꯤꯡ ꯑꯊꯨꯕꯗ ꯊꯥꯖꯔꯛꯂꯒꯦ ꯃꯥ꯫ ꯕꯤꯃꯣꯂꯥꯗꯣ ꯋꯥꯗꯨ ꯇꯥꯕꯗ ꯄꯥꯈꯠꯄ ꯑꯃꯁꯨ ꯄꯣꯛꯏ, ꯍꯔꯥꯎꯕ ꯑꯃꯁꯨ ꯄꯣꯛꯏ꯫ ꯃꯍꯥꯛ ꯈꯨꯝꯂꯛꯏ, ꯅꯨꯃꯤꯠ ꯊꯥ ꯑꯐꯕꯗꯨ ꯌꯦꯡꯂꯒ ꯇꯧꯔꯁꯤ꯫ ꯏꯆꯥꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯏꯃꯥ ꯉꯁꯤꯗꯤ ꯌꯥꯝ ꯄꯦꯜꯂꯦ꯫ ꯏꯃꯥ, ꯕꯕꯥꯗꯗꯤ ꯍꯥꯏꯔꯨꯈꯤꯅꯨ, ꯑꯩ ꯂꯥꯛꯄ ꯏꯀꯥꯏꯖꯩ꯫ ꯃꯃꯥ ꯍꯥꯏꯕꯁꯤꯒ ꯑꯇꯣꯞꯄꯒꯗꯤ ꯈꯔ ꯑꯗꯨꯝ ꯈꯦꯠꯅꯒꯅꯤ꯫ ꯃꯆꯥ ꯄꯨꯝꯅꯃꯛ ꯃꯃꯥ ꯍꯥꯏꯕ ꯃꯃꯥꯁꯤꯗꯗꯤ ꯑꯔꯣꯠꯄ ꯑꯐꯣꯡꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯂꯣꯏꯅꯃꯛ ꯍꯥꯏꯗꯣꯛꯄꯗ ꯀꯩꯁꯨ ꯈꯟꯗꯦ꯫ ꯍꯪꯗ꯭ꯔꯤꯕ ꯃꯈꯩ ꯍꯥꯏꯗꯕꯒꯤ ꯋꯥꯅꯤ꯫ ꯍꯪꯕꯨ ꯍꯪꯂꯛꯑꯕꯗꯤ ꯃꯆꯥ ꯑꯃꯠꯇ ꯃꯃꯥꯗ ꯋꯥ ꯂꯣꯠꯄ ꯉꯝꯗꯦ꯫ ꯀꯣꯏꯕꯁꯨ ꯂꯩꯇꯦ ꯃꯄꯥꯗꯗꯤ꯫ ꯑꯗꯨꯅꯅꯤ ꯉꯁꯤ ꯃꯄꯥ ꯂꯩꯇ꯭ꯔꯤꯕ ꯇꯟꯖꯥꯁꯤꯗ ꯃꯍꯤꯔꯦꯜꯅ ꯃꯃꯥꯒ ꯋꯥꯔꯤ ꯁꯥꯔꯛꯂꯤꯕꯁꯤ꯫ ꯕꯤꯃꯣꯂꯥꯅ ꯃꯈꯥ ꯇꯥꯔꯛꯏ, ꯑꯁꯣꯝꯒꯤ ꯌꯨꯝꯒꯤ ꯏꯃꯥ ꯕꯕꯥꯗꯗꯤ ꯍꯥꯏꯔꯕ꯭ꯔꯣ ꯅꯪꯕꯣ? ꯗꯥꯏꯔꯦꯛ ꯍꯥꯏꯗ꯭ꯔꯁꯨ ꯏꯃꯥ ꯑꯩꯒꯤ ꯈꯪꯅꯖꯕꯤ ꯂꯩ ꯍꯥꯏꯕꯗꯤ ꯅꯍꯥꯟ ꯍꯥꯏꯔꯕꯅꯤ꯫ ꯃꯁꯛꯁꯨ ꯑꯊꯨꯕꯗ ꯇꯥꯛꯂꯒꯅꯤ꯫ ꯍꯤꯌꯥꯏꯅꯨꯅ ꯈꯤꯇꯪ ꯉꯥꯏꯈꯤꯁꯦ ꯍꯥꯏꯗꯨꯅ ꯂꯩꯕꯒꯤꯅꯤ꯫ ꯃꯃꯥꯗꯣ ꯃꯆꯥꯒꯤ ꯋꯥꯗꯣ ꯇꯥꯔꯒ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯖꯔꯛꯏ꯫ ꯅꯤꯡꯊꯝꯒ ꯑꯣꯏꯔꯛꯄꯅꯦ꯫ ꯄꯨꯡ 9ꯒ ꯇꯥꯔꯛꯄꯗꯨꯗꯗꯤ ꯂꯩꯆꯤꯜꯕꯨ ꯊꯥꯖꯜꯂꯛꯄꯣ ꯏꯪꯁꯜꯂꯛꯑꯕꯅꯤ꯫ ꯌꯥꯝ ꯊꯦꯡꯂꯛꯄꯗꯧꯅꯁꯨ ꯇꯧꯔꯤ꯫ ꯆꯥꯎꯕꯒ ꯍꯤꯌꯥꯏꯅꯨꯒꯗꯣ ꯑꯄꯤꯛꯍꯣꯏꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯃꯈꯣꯏꯒꯤ ꯒꯦꯠ ꯃꯅꯥꯛꯇꯒꯤ ꯎꯔꯤꯕ ꯂꯝꯕꯤꯗꯨꯗ ꯒꯥꯔꯤ ꯑꯃ ꯍꯥꯏꯐꯦꯠ ꯊꯧꯕꯣꯏ ꯈꯥꯝꯕꯣꯏ ꯇꯧꯗꯨꯅ ꯂꯩꯕꯗꯣ ꯍꯥꯏꯐꯦꯠ ꯎꯔꯛꯏ꯫ ꯍꯤꯌꯥꯏꯅꯨꯗꯨ ꯃꯗꯨ ꯎꯕꯗ ꯍꯥꯏꯐꯦꯠ ꯁꯨꯛꯂꯛꯏ꯫ ꯃꯣꯕꯥꯏꯜꯗꯨ ꯄꯨꯡ ꯌꯦꯡꯂꯨꯕꯗ 9 ꯈꯔ ꯈꯖꯤꯛ ꯍꯦꯟꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯉꯜꯂꯞ ꯇꯧꯔꯤꯕꯅꯤꯅ ꯃꯥ ꯈꯟꯖꯤꯜꯂꯨꯗ꯭ꯔꯤ꯫ ꯃꯄꯥꯅ, ꯀꯅꯥꯒꯤ ꯒꯥꯔꯤꯅꯣꯅꯦ ꯁ꯭ꯋꯥꯏꯗ ꯂꯩꯔꯤꯁꯤꯅ? ꯂꯝꯕꯤ ꯆꯠꯄ ꯃꯤ ꯑꯣꯏꯔꯝꯅꯤꯗ ꯕꯕꯥ, ꯉꯜꯂꯤ꯫ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ, ꯊꯧꯕ꯭ꯔꯁꯨ ꯊꯧꯗꯦ, ꯈꯥꯝꯕ꯭ꯔꯁꯨ ꯈꯥꯝꯗꯦ ꯇꯧꯔꯤꯁꯤ꯫ ꯆꯪꯉꯁꯤ ꯂꯥꯛ, ꯒꯦꯠꯀꯁꯤ ꯂꯣꯟꯁꯤꯜꯂꯝꯁꯤ꯫ ꯍꯣꯔꯦꯟꯅꯦ ꯏꯕꯨꯡꯉꯣ ꯊꯣꯛꯈꯤꯕꯗ ꯍꯥꯡꯂꯁꯨ ꯍꯥꯡꯂꯁꯤ꯫ ꯍꯣꯏ ꯕꯕꯥ꯫ ꯁꯨꯝ ꯄꯪꯆꯤꯡꯅ ꯆꯤꯡꯅꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯔꯦ꯫ ꯑꯄꯤꯛꯅꯁꯨ ꯍꯥꯏꯕꯒ ꯃꯁꯥꯅꯁꯨ ꯊꯦꯡꯅꯕꯒ ꯍꯤꯌꯥꯏꯅꯨꯗꯣ ꯍꯥꯏꯐꯦꯠꯇꯤ ꯈꯟꯖꯥꯟꯅꯔꯛꯄꯅꯤ꯫ ꯍꯤꯌꯥꯏꯅꯨꯅ ꯆꯥꯎꯕꯒ ꯆꯪꯈꯤꯕꯗꯣ ꯒꯥꯔꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯕꯨꯁꯟꯅ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫